कोक तो खुद हमना बमतम दिसिंग दे MLA खरा खंगनतना मियाम गिदमक्ता इसोंग सोंग थोरकिदे कुकी गे MLA सिंगनदी मखोगी पामिबा पांडमदु फंगननब चंगजली अखोगी MLA सिंगजिनदी अखोगी अवाबसि कन्ननबगिदमक्ता सरकार सेमनिंगिब्रा हाइबो पोट अमा मयामना होजि कन्ना हंगनेयबा अदि प्लस होजि BJP गी करे हाइनी हाई कमांड लेरिबा केंद्र सरकार द लेबा BJP की अवांग थाकी लुचिंग बसिंग सिना मणिपुर की MLA सिंग सिगी मरक सिदा उबु वाफम खरसु लेयबा अचुम बगी दमक्ता संगसन की बखोंगसंग अदुमाइना को संगसन बंगंबा ह्यूमन डिग्निटी को अदुगा ऑनरेबल लिविंग मियाम की ह्यूमन डिग्निटी सिमा ऑनरेबल लिविंग सिमा फजना थावांग न थंबंगंबा प्लस फत्रे हाइबा आइनमा चुमथोपंगंबा मिहुत अमा खनबंगंबा अदुगुम्बा मिहुत अमा कोइना पुथोरपा नत्रेगना मी अमा फत्रे हाइरगदी अफबा आइनमा सेमबंगंबा अदुगुम्बा मिशक अमदो that is the right person to be the chief minister of Manipur ko hojiki leiriba matam sidadi human dignity sima honorable living sima am thawang na thambiro plus fattaba ain सेमदोपंगंबा मिसक अमा ओइबिरो को अदगी करी हाइनी फटबा मीम लेरे अफबा आइनमा आइना फटबा मिदुबु सुमथोपंगंबा अदुगुम्बा पर्सनालिटी अमा खक्तो that is the right person to be the chief minister of Manipur aina aduma जा प्रियंदा दमुक लाक्तिगे ओजा लेरिबा फिबम सेदा अकोई कनो सेमदबा याद्रे सेमबगी लेबगी तंगाई फदबा मखक ले हेबे पोचिमा अकोई कन लांगरगा सेमदबगी पोसे तौरि साइ मतांगसिदा हानगी MLA सिंकिना सेमदबा इन तौरि सि मसि अदुम ओइथोकनी न खनब्रा अदु नत्रे हाइरा कान मोइना अकोई कनो सिंगिदा हानगी रुलिंग MLA सिंगने पीरिबा मैंडेट हाइ तारे कमाइनो जागी मीटिंग ने कमाइन थम सोरबलाबु थागचरी मतम सांगना मणिपुर सरकार की चीफ सेक्रेटरी ओबिरंबा एगी ओइद फंबिरिबा तामो IS रिटायर IS तामोनब के सोरनसु या मरिक चुंबा वाफम कया थंबिरमे अदुगा लोइनना सोशियो पॉलिटिकल कमेंटेटर एगी याम्बा सोंगथाम बिजोइनसु वाफम कया मांगोइनना थंबिख्रे इबेमनसु वहंग खरा हंबिरे तामोनसु तामो बिजोइनसु फोंदोक पिगबा लेरे इबेमा मियाम की कमेंसी तोंगान तोंगाले 2027 सी मथंगी मणिपुर विधानसभा की मिखल सी 27 दे तौदोइनी अखोई के MLA सिंह सरकार सेमनिंग इसे करीगिनो हाइबामा कुकी की MLA तरासी irrespective of their political parties cutting across their party line मोगी NPP की अदगे अदुगे दागी पार्टी की वानतना कुकी की MLA तरा से मोइन रिप्रेजेंटेटिव से होल पॉपुलेशन ऑफ कुकी नी मखोई की एम्बिशन सी मखोई की टारगेट सी अचीव तौदबा यादे हाइबगी खोंथांग अमदा ngasi bawda moi step by step sangselapse lepte मणिपुर अवाब तंकक हिंसा कन्न ठोक्तना मिशी मिना ठोक्तना मेकअप मिराव खोन थनबा मतम मयाम अमा हौखिबदुददी सरकार लेना MLA सिंह सी करी तौदना लेगिबगेब मतमदुददी मपांगल फुदोकप ngamdraga 27 की इलेक्शन नक्सलप मतम इलेक्शन में फाइट तौरगा मिखल द माई पालप मतमदा करोड़ कुंदगे हेन संगेबा करोड़ कुंदगी हेन संगपनिना मथंगी इलेक्शन की मतम से लेसलक्ट्रेबा आइना हाइजनिंगबदी सरकार सेमनिंग इबसे मियाम जिना तसेंगनमक मतम ममद वारमबना मखलमा होजि वाबना मखलमा वारिबा मखल अनिमकसे मसीगी अवा अना तारिबा मयाम सिंगसी सरकार जे सेमेरगा मखोइना अवाबसी कनगे हाइदना सरकार सेमनिंग इब्रा और 27 की इलेक्शन सिदा नक्सल अबनिना मखोइगी हौजिक लेरिबा मणिपुर की सिचुएशन सिदा मखोइगी फिबम से मसी फलक्तदना सरकार जे सेमल अगा मधुदा मखोइगी फंगबम थोकपा करी करीनो अदु अदा मयाम सिंह दु फंगगा इलेक्शन की दमकता प्रिपरेशन अमखक तौननबगी खोंथांग अमा ओइरिब्रा
masi miyam na hangbo wapam ni ko miyam na khanari ni karigi nu moina sarkar semningi se moi election thengna na bagi kaino kaura bazala masi wala bazala mi mayam amana hojik machi da chibon mafam khudi makta mayam ngangnari as mayam na si unu wa ba matam kok to khud hamna ba matam dising de MLA khara khangnatana miyam gi damakta isong song thoraki de kuki gi MLA sing na di makoi gi pami ba pandam du phangna na ba changjali akoi gi MLA sing jina di akoi gi awab si kanna na ba gi damakta sarkar semningi bra haibo potama mayam na hoji kanna hangnei ba adi plus hoji BJP gi kare haini high command leiriba kendra sarkar da leiba BJP gi awang ba thaki luching ba sing sina manipur gi MLA sing sigi marak sida ubu wafam khara su leiba karino haragadi MLA sing sina karigino MLA weningi se haibase makoi masen gi marakta karigum ba pot khara yena rapa matam da disparity khara manadaba lengthong manana pidaba manaba budget amada pidaba adugumba mayamge among themselves adugi square ba lama leibagumna tauba hairi ba leiriba mawong du dadi kendra sarkar da leiriba BJP ge awang ba thaki official singsina hais leiriba situation sida sarkar sembase masi reasonable oibra oidabra je mafam du da leiriba luching baching dugi mathmoi da concept taweba fil taweba masi sarkar semuragadi masi Barak tagani or tarwe base moi chap chana khange ba adige hujik pharene sarkar muk seme na laura se ba ko semani na khalase kuki MLA na recommend tawrak ba misak to aduna chief minister oigadabani habane ba maduda su dum irang legene ba adige akoi gi MLA mayam sing sigi mot manadam ba mayam singsi leire ngasai tamo songtham bizoi na habigi ba malai makoi masena makoi gi leader bo khan bangam de phare ibe ma crook politician habidi bad politician habam le hariba bad politician singsina if they survive on lies and false promises sum nga ki moina miyam jida sum pangai haidana pangtha thaja halagadi ko leibak si manipur si no manatra no madi weaken orakani sondarakani manipur se sondara adi modi soloidra ko soidana moju sonbam thoeba adu ragadi sarkar semna bagi thorang to bagi mahutta santi purakna ba haiti maintaining peace say sometimes it is not important why human rights and justice say matam dugi sarkar sing duna fajana honor tawraba respect tawraba in spite of imprisoning the people unjustly ko miyam jibu makhut pundana kari haini phadok thambadongna miyam jibu thamjillaga imprison aide unjustly niyom lana kaina kari haisige niyom chumdana miyam jibu dumaina thammeraga sarkar pairpa adu mugi mahutu du dei ko hojik leiriba PR sina hena phai habasi miyam na comment mayam amasu pinai तौबदबु बीजेपी की हौजिक लेरिबा MLA सिंगसिगी ngasagi marak sida leiriba differences moina di hai there is no any differences leite khote sarkar se mani du tawrani hai public na di sarkar se masu ama semdrasu ama hai dana dum leitoi mayam da di kasu kana roy ikan kana roy maram di be mai karigum khadak pange bako corrupt politician singsina akoi ki leader oira agadi ko leibak si religion se it is soul yon to ep leibak se paris ngasai tamon haibi gi to kang khong sai mi gi dik kam formality lege da ko maitei ne naga ne sidi khoi mama mapa sing sina masa sing ji yam pok te ba asine taba chingde leiba jati kharadi kanglup kharadi matai mana oni gi marak sida karigumba nupa jina natraga nupi jina thabak toroba angang ahum dei ta dana pokadamne ko karigumba angang ahum dei ta dana habiti pokpasi angang ahum ji suba ngamdraba moina belong to riba mogi jaga dugi church ta file khar thigadabane thigaduriba file duna mu kari oidoino da ngasagi mama mapa leijadraba mayam jing dugi lai su tambagi khangde sakot thaurangi thongide ama magi khangde adom da loina amu paisa se amu invest tawgane ba aina hajari badi ataina te migi di systematic ama one sangjile eba akoi su akoina
elect taugiba akhoi mihut oina thagat ki basingdo aduna akhoi mayam jingsigi miyam jingsina makal ani thokna irang kallingai hingsa thoingi matamda waram baduga haujikna muk atopa makal ge awaba che thing mayam amana ngibsingje masi akhoi khoina konda ya de haidana sarkar semge na laurpa taradi praja mayam ju makoi mamang thadana soi lakaneba karigumba mawina 27 jigi election ki damakta mipaiba ma poktana sarkar semningdana power ko trust oibama oiramagadi madu khajitang miyamna onatainana khangani haidana ai thamjege okay oja yam phajai oja gi kano so ko gi view point so wariba thengarib awabani se haitare irang se haurako matamdana nong makangdana horen nang kadai da hat leherakani kadai da si leherakani kadai da kap leherakani na akoi gi kaklam phoba tum bacha khangdana mayam se imai sing surok ta yarektana ngaktana akoi gi thawai se kubak ta haptana yamna wana leiba awaba ando hujisina PR se impose tawkhra matungda nongmai kapagi makol thi nem khraga su aikoi sidai sida yamna solution purakna bi mai kai da changsilaktana peace ki initiative da akoi gi government PR government se lakra matung sidai da kayam gyamna khumang chawsilage masida peningai oibra haibadumakti adum akoi adum question adum oiba ana awaba makhalani se haitare masida hana waring gi matam du dai da akoi gi yamna responsible oiba daita lodana thabu pakhat ki dabagi lengak da yamna miyamna pena daba pamna ki daba kholau mayam ama laikhrabni hujik te bai 2027 ki election sigi oina mu sagat ba se hongna re ibra sarkar semna badam ka to khanna re ibra haibegi wafam simasu asigi meeting simasu lai habaduni ozan thambiri am nungai je oza lairiba akoi legislator sing sigi haitare magi procedure si yamna phajana makoina dung khanbai wafam je khanbai yabagi area sumai tawdi khanbai ai khole habese akoi gi akhang hai singa mayam so hai dadan leirabani adu madu khanda bida akoi asomna klomda hai command gi center gi ngairaga leibagi ada semhalakpa semala agani habigi thugma tama thajaba leire sumaina hainari haibina chingba sumbe statement ji piraga lei leader si center na hekta lakning base koi di khalak pasina lak leiri bu hujiki situation sida positively lakani hena khanbi bra swag area se maduga moina selective oina khalakpa akoi gi leader hai tai ni masida makhoi mami do tarakanda tarakadra habigi pochim sumu nongna hangana bigi makak thogle hai tare kamai thambini ge mema BJP ge am sathi bam lei aina paisa crore mayam ama pirasu aina se minister roge harasu moi khaloya sungtan tanadaba mi tumina leiba mi dusu tolauna dum hapsil lapya yai ko BJP gi akoina speculate to ba anticipate to ba si ayamba matamda ona tainana asoibo oina heta tholai bise yam loba makogi decision si kamaina lobono habasi miyam de yam confusion loiba adagi yam lai ba pot amna leadership sembagi matang sidi be yam lai masidi thodon lute manipur da ngasi bawda congress no oram sanu matam thaina mamangai digi oraksano hoji phawda oisanu ko hoji phawda oisanu miyam gi mihut oina laba singse masi ex MLA oiba kangbu su hoji MLA oiba kangbu singsi su Delhi Kolkata Guwahati Bengaluru sumba mafam singsida moi masa gi flat se loi leram ganeba masi mayam na loi ngang na rabani ko masi da ibung na pusanjare ise karigi no haragadi wathok choba ma thok tana leiba ki mapi mapa da oina jaga daba matam mamadadi mayum babu para thadok tana ama ma thadok tana makogi athapada leiba Delhi Kolkata Guwahati ade atopa metropolitan city sing de leiba pajakraba flat sing da chatna leiriba singdo madugi mahutta makoina awaba taraba matam da pambom tingdana miyam gi ne songthok amagadi aduguma misakto irai laina dum leadership adum hapakane leadership hapai se ko akoina masida yamna luna lobum thoktaba makak lei hojiksi phare hojik leiriba se speaker ma hairase manipur Vidhan Sabha gi speaker ma home minister na kawe speaker si kanana kawe de laila so hairaba akoi miyam na loina khangnar wani sigumba phibam chida akoina kanabunoba how far say MLA ma hairase how far he is trustworthy to the people MLA do mean kayam yam thazaba mi orgeba how far he is reliable to the society to the people how far his word be accepted by the public manangangi buwado
miyam na kaya mo yam yarage ba masi kaya mo yam reliable or ba misak no ba mabu miyam na kaya mo yam thaja ba misak mo orage ba adugumbudo khwaidagi thaja ba misak ama kanthi thokna awa ba tar ba matam amada leibaki mapi mapa nakoi mayam gi mapi mapa ne na songthoramba misak ama matam du da leram ba tar di hari ba misak to irai lai na leadership or ba matam da manipur mayam na ka sungang hoy ka su hairo ba aduna santi thamna bagi mahut honna bagi mahuta ngasagi karigumba posak amaromda pandam amaromda sanction laktana sarkar semge haiba oragadi maduda Delhi sarkar na BJP na irai laina semo nangna XYZ sina chief minister oro haidana pitorok pade pitorok kanen thajade because matamamada 11th president of India Dr. APJ Abdul Kalam na Bharat ke president oiba matamda class 8 tamba satri amakhakna hangeba who will be the best president of India? Who is the best president of India? Matam to the Abdul Kalam the Kumeva. Good human being. When a good human being become the president of India, that is the best president of India. Adoita de, Akoina Hozik Putora Kadubo Wapam de, Karino Haraga Bema. What is the greatest evil in a society? Samasamata quite Patabasikari Haragadi. When the government does not do its job properly. Sarkara Manatobam Topamagi Tabakto. Samas to the lady, but Miam Dugita Makta Mapumpana Machutana Pachana Chumna Toruktraba Matamdo. Maduneva quite Miam the Pataba Ama Orise. Madugi Patabado. Madugi Patabadu, Hauzik Kamainala e, Manipur Miamgi, Mission Zikari Noaita di, the beginning of the end of the evil. Adugumba Patama Miam Sindo, Madu Loy Giba, Madu Loy Giba Nevangarise. Adu Loy Dringa the Sarkar same ge have a say, Masi Miam Yaning Gadrava, Miam na Shemo High Hadana, Haibuso High Handing, Danga Saita Movision, so I be qua. Adana Hozikti, Government of India gi, Nasagi, BJP gi Sarkar Sigi, Luching Basing Sigi Marakta, Manipur da Hoji Oribam situation Jida, Shimakna. Laibak Sigi, Manipur gi Chief Minister Oragadi, Simadi Pani Habese, I di Makoi Khan with the one Khaleva. Because they are invited many of the times in Delhi. Delhi the Mayam Kokdano Wari what I Sanakre Mamata. But Nasaita Mona Habiba, road map Amahado. Pipelines is the Inakarita with the gate. If I were the Chief Minister, I will do this and that. Adu Pachana Madugi pipeline to my road mate to Sembiraga, Simakak lady Hadagadi, Manipur Miamze, Nangam than a president rules Mutano Hadaganeva. We do understand president rule is undemocratic. But Adumak Weragasu, Hojik popular government ama matam sahi ni lerem. Badudagidi, Madudagidi, own Bama president rules in a lapa. Porapang ngambrai badu yang zai bagi undemocratic oi khangna president rules the mayam na favoritism khara inclined to neba khara lady neba ko aduna ibung na haizabadadi ai thamoida what I feel is that very honestly speaking ko hojik lady ba mawong sidadi hoi BJP na di pamamgani but 27 da lakadoriba Vidhan Sabha gi ikhal mikhal asida ngasagi BJP issue masing yamba miyo na kahaning banina makoi ju sarkar semerga mayam da kudong saba kharadi soidana maki koi pirakani na khali tamona pangibada aina kitang ningsing janing ba makhak le ibema ngasagi lebak sida ngasi kangkhong sairi base kangkhong sairi base MLA khakta da inthokpa ama ma da inthokpa ki wanatana Muy Bukangi Bakogisuko, Kitang Asobi labor Zaneva, Madam D. Quite a koi the piriba, Sangbidana piriba right say. Sometimes Asata Karaga. Ko adegi kaligumba lohong bagi adegi asianagi adegi diyum kai sabagi sana thakna ba habiza bi kharana compromise eta tawraga akhugi right se adom da compromise tok thokiba siguma mayam makak leibase masidi lehaning de tawada ba akhoi maitai khoi de am lobam de le 27 se da akhoi na BJP si laroi ka hebse akhoi gi mentality sing si yenguraga de ko masi su akhoi haibangam da bo potam de leba aduna at dates right juncture si da hoji ki juncture si da akoina
kano tawbadi khoina feel tawbadi kari tawge da yes patte harina lerame tawba ba mokoina kari tawrakadage haibasi moi lakpa matamda khuba khudna khotna pareng sana lengna lei pareng hoktana tawramba singdo maduna miyamgi mikap mirau kholdo matamda da loina ma kon banate khajikta su minimize to biram magadi ko president rule se lam da basu ya ba makoi masen gi marakta ningai sangdana ba amama phung na tholopado masina BJP sarkar sin udana president rule thamaki brain khali aduna president rule se masi matam khara di lokthok ka do mande sarkar se sembang ngambani habise ibungi wakhanda di thodona khande okay yam phajana thambiyo ja ko gi mogi manung ga leiriba akogi yanadaba internal dispute adu maposu leibandana president rule thamjilak pase maybe there also one of the reason for imposing president rule in the state thamjilak maram boisre adu ga hanagi leiba lerami pot di akoina tha irang thuiba marak seida akoi jahi ani handle aga koira phawbada moi yamna koigi responsible oiba mayamna peningai oidaba thabak sing thoram sing pangthorak tapna hujik PR sibo even masi kharaga hena ko extend to honing bagi dug inclination ma ko uba phangbagi wafam du su gyam phajana marik chumna thambidi akogi jabirendra soja kamaina yengba yai hujik se apam se continuation of present rule ko 6 months sipawbudi or hujik lady ba situation sida hai tare anoba leader amagi present rule sina taba marak sidagi yamna mak tangai fadabdo leibra oiragadi karamba misak po koina hujik akoigi leader oina haiba tare mathau tai habisi kamai thabi surbala miyam gi mihut oiba natragada political leader amagi certificate se kamaina tawgeda service of the people welfare of the people miyam gi yafna bigina matam kodi maktam atma gandhi na pursuit to justice achum bagida makta sanction gi ba khongsang adumaina ko sanction bangamba human dignity ko aduga honorable living miyam gi human dignity sima honorable living sima phajana thawang na thangba ngamba plus phatre haiba ainama chumthokpa ngamba mihut ama khanba ngamba aduguma mihut ama koina puthorakpa natre ergana mi ama phatre hairagadi afaba ainama shemba ngamba adugumba misak amado that is the right person to be the chief minister of Manipur ko hojiki leiriba matam sidadi human dignity sima honorable living sima am thawang na thambiro plus phattaba ain semdokpa ngamba misak ama oibiro ko adagi kari haini phattaba mi ma leire afaba ainama afaba aina phattaba mi dubu sum thokpa ngamba adugumba personality ama khakto that is the right person to be the chief minister of Manipur aina adumaina thamjage okay